Bethany Diaspora Church ki nungsijraba ichilena marup mapangsing amadi series of messages asibu tatana tabiriba mapam tongan na lairiba ichilenao marup mapangsing mayamgi mapamdasu Prabhu Jesu Christ gi nungsibagi salam pijari Prabhu Jesu Christ dagi lakpa ingthaba harau nungaiba du ikoi khudingmaki mathakta pinabibo oisinu. Actually now sing 2 Peter chapter 1 gi verses 2 and 3 sing asi khoi gi text oigani aduga masida aikoina maru oina yengning basi Esor mahakki pangal asigi matangda aikoi ngahak yengminasi verse 2 da 2 Peter gi chapter 1 verse 2 da smaina i Esor bu amasung aikoi gi ibungo Jesu bu khangbagi mapana thousand amasung ingthaba nakhoida yam khathan bi sanu matik mangan amasung aphaba gunda aikoi bu kaubi khiba mahak bu khangba maramna mahak ki Esor gi panganna hingbada amasung Esor ningbada changba maram pumnamak aikoida pibire. Actually now sing grace and peace masida thousal amadi ingthaba haibani masigi wahai ani se aikoina greetings taunabada sijinaba wahai singni aduga masida su Apostle Peter na mahaki chiti asi iba haurakpaga masigi greetings asiga loina na mahakna wahai asi haubani adumakpu masi wahai ani se greetings ki wahai khakta nate adudagi hena magi wahanthok leiba wahai singni they are words that are dynamic and alive. Masigi wahai singsi yamna magun leiba phajaba amadi hingduna leiba wahai sing aduni. They can be multiplied. Masigi ingthaba amadi Esor gi thousal ase masi hena yam thokpa yaba chau thokpa yaba wahai singni. They can abound in our life maramdi aikoi gi punsida makoi se aikoi pik thana yamna aikoi phangba yai. That would depend on the cultivation of vital spiritual knowledge. Masi kadaidagi karmhaina aikoi gi Esor gi grace magi thousal amadi ingthabase aikoi gi punsida hena chauthokna phangba ngamgadage haiba kanda aikoina karmhaina aikoi gi Esor gi maramda spiritual gi thawai gi oiba knowledge asi chauthokhanbano haibagi makha poli masigi spiritual knowledge asi karamba matangdano haiba kanda of God the Father ipa Esor mahakki maramda hena khangba matamda madugi knowledge hena wangna chauna leiba matamda ngasai mahakki thousal amadi ingthaba asi hena aikhoigi punsida uba phangani aduga of the Lord Jesus Christ Prabhu Jesu Christ gi maramdasu aikoina hena knowledge leiraba khanglaba matamda masigi thousal amadi ingthabasi aikoina uba phangani. The power of God Esor gi pangal asi karino masi it is correctly described as divine power. Esor gi oiba divine adugi sakti pangal aduni. That power is something that we need to see more of. Masi aikoina adugumba pangal Esor gi oiba pangal ase aikoi gi punsida hena toina hena uba ngambase yamna darkar oi maramdi thajab bamising kayagi maraktasu masigi Esor gi pangal asigi matang asida makoi kaya ngangde aduga usu uba phangde
few are able to speak of having the power of God. Tasengna Isorgi Pangal mahaki punsida laiba natraga utpa ngambase kaya yamde. Many live in spiritual weakness. Thawaida yamna sonna laiba hingba ayamba aikoi si oi. Aduna the gift of God's divine power aikoi gi punsida Isorgi Pangal asibu khudol oina pibi base yamna darkar oye. Masigi matang asida aikoi ni yengba kanda masigi maram asida hena khangba matamda masi yamna mamal yamba yamna phajaba magun leiba knowledge ni haibasi aikoi khangani, glorious knowledge. Maram the God's divine power is available to all believers. Isor bu thazaba khudingmakki punsida Isorgi Pangal ase lai. This is a wonderful truth that should fill our hearts with joy. Masi yengba kanda aikoi taseng na aikoi gi thamoi da harau bana pik thangadabani. Maramdi Isorgi Pangal ase uba phangdaba prithvi da mi mayam leiba marak sida Isor bu thajakraba aikoi gi damaktadi masigi Isorgi Pangal asibu pibi ba asi yengba kanda yamna phajaba aikoi gi damakta yamna harau ningai oiba amani haibasi aikoina khangba ngami. Aduga Isorgi Pangal asigi maram asida aikoina sastrada yamna uba phangi. Aikoina mamangi yengminaramba 1 Peter chapter 1 gi verse 5 ta su masigi matang da takpiye madudi Isorgi Pangal asina aikoi bu ngak senbi bani haibasi masida yamna mayik sengna aikoi bu khanghan bi bani. Believers are kept by the power of God. Aduga that divine power of God has been given to us. Masigi Isorgi Pangal asina aikoi bu ngak senbi ba khakta natadana masigi Pangal asisu aikoi da pibire haibani. 2 Peter chapter 1 verse 3 da. Aduna divine power affecting all aspects of our life. Isorgi Pangal asina aikoi gi punsida khudingmak area khudingmakta aspect khudingmak asida masida aikoi da kanna thabak tawbi pangbi haibani. This is an uplifting truth to rejoice in. Masi aikoi munna khalabadi amna chauna harau ningai maram ama oi haibasi aikoi khangbangami. His divine power has in fact been given to us. Masigi Isorgi Pangal asisu aikoi da pinabi. Unfortunately, yamna laibak thibadi because of a lack of knowledge. Masi aikoi na khanglu dabagi maramna we lack this power. Masigi Pangal ase aikoi da kaya mapung phana uba ngamde phangba ngamde. Masi aikoi mapung phana uba ngamningai phangba ngamningai aikoi gi punsida masi yamna chauna magi effect asi lainingai gi damakta masigi knowledge Isorgi thaujal Isorgi Pangal asigi maramda aikoi khangba mathau tai haibani. Masida aikoi na panba yaba amadi karino hairaga misunderstanding concerning the power of God. Lana khangba or natraga chumna khangba ngamdaba Isorgi Pangal gi maramda kharasulai. Madudi karino that only a few people have this power. Mi khara khaktang da masigi Isorgi Pangal ase laye haina mi khara na khalli. Madu chumdabani. That the power of God is given only to prophets, apostles, pastors, special individuals. Isorgi Pangal ase prophet sing aduga pa concert pasing apostle sing pastor sing aduga mi khara special oiba mi khara khakta da pibani haina mi khara na khangi. This is false knowledge. Masi chumdaba knowledge amani. Adu oiba tarabadi achumba knowledge si karino. What is the true knowledge of God's divine power? Madu aikoi na yengsi ahanbada every believer can have the power of God working in them. Isor bu thazaba Isorgi machasing aikoi khudingmakki mathakta Isorgi Pangal ase asina chauna thabak tawba yai haibasi aikoi khangadabani masi achumbani. Ani shubada every believer can tap the divine power of God
for life and ministry. Punsida, aigi punsi khongthang asida, Esor gi pangal ase aikoina uba phangba yai. Aduga masi aikoida leiba yai. Aduga maru oina ministry, Esor gi thogal taubada, Esor gi power, Esor gi pangal ase aikoina yamna chauna phangba yai, aduga sijinaba yai. The challenge is to grow our knowledge of God. Aikoi gi challenge adudi karino hairaga, aikoi gi knowledge Esor gi maramda khangbase hena mapung phaan ba hena chauna khangba ngamna ba hotna basi masi yamna darkar oibani ichilinaw sing. Maramdi grace will enable us to find God's power. Esor gi thauzal aduna aikoi Esor gi pangal ase hena phanghanba ngamgani. Aduga peace will be multiplied to all who understand God better. Esor bu hena phajana mapung phana khanglakpa mi singi punsida Esor gi pangal asi hena yamna chauna Esor na pibigani. Isilinaw sing madu tarabadi aikoi Esor gi apamba Esor gi aningba punsida hingba darkar oye. Godly life yamna maru oye. Esor gi pangal uba phangnanaba, Esor gi pangal aikoi phangba ngamnanaba. The Lord save us so that we may live a godly life. Esor na aikoi bu kanbi base karigidamakta kanbi Esor bu khangba godly life adubu hingnanaba aikoi bu kanbi bani. That would require madugi damakta kari darkar oye God's grace Esor gi thauzal darkar oye, God's power Esor gi pangal darkar oye. Peace would be the special blessing of the godly. Aduga ingthaba haibase Esor bu khangba, Esor bu kiba, Esor gi apamba punsi hingba singi damakta special oiba bor aduni. God's calling Esor na ikoi bu kaubi base karam haina lai. God has called us by His glory and virtue. Esor na ikoi bu kaubase magi matik mangal amadi mahaki aphaba aduna ikoi bu kaubi bani. His calling is both powerful and effective. Esor na kaubi base asukki matik pangal laiba amadi yamna effective oiba calling aduni. Aduna we can have a life marked by grace, power, godliness, virtue. Adugumba punsi aduda aikoi lairaba matamda Esor gi calling adu aikoi phanglaba matamda Esor gi pangal, Esor gi mapung phaba adu aikoi da pibiba matamda aikoi gi punsi da yamna itong tonganba punsi adu oiba ngamgani. Kanagi mathakta asigumba thauzal natraga masigumba Esor gi power asi laye haibasi uba ngamgadra haiba kanda kana gumba gi punsida thauzal na thalaba. Esor gi thauzal phanglaga Esor gi thauzal adu magi mathakta lairaba. Aduga Esor gi pangal aduna kanbiraga Esor gi pangal adu mangonda pibi khraba. Aduga godliness Esor gi ningba punsida laikhraba. Esor gi apamba Esor khangba punsi Esor bu ningba punsi hingkraba mising aduga achumba aphaba tauba mising makoi gi mafam aduda makoi gi punsi aduda yengba kanda masi loina uba phangani. Aduna the pursuit of spiritual knowledge thawai gi oiba knowledge tan ba haibasi yamna mathau tai. We must seek to deepen our knowledge. Aikoi gi knowledge ngasi aikoi khara khangle khara khangbasida aikoi lep kadaba nate henna khangningai gi damakta aikoi hotnaba mathau tabani chilinaw sing. Aduga the scriptures contain vital and wonderful knowledge of God and the Lord Jesus Christ. Esor gi sastra asida aikoi yengba matamda Esor gi maramda Prabhu Jesu Christ gi mingda maramda yamna phajaba darkar oiba adugumba knowledge mayam ase scripture asida ibiduna laibani.
aduna aikoigi ithau adudi our part is to pursue through spiritual knowledge aikoi kanna honaraga thawai gi oiba knowledge asi aikoi tangadabani thigadabani haibisini aduna actually now sing asi mayamda thamjaningba wafam aduga pukning thaugat chaningbadu di karino God had done his part. Ishona magi mathau loina taukhare. He has given us a glorious savior. Kan biba mapu aikoi gi damakta pinabire. He has given us the holy scripture. Asheng ba shastra asishu mahak na aikoi da pibire. He has kept us by his power. Mahak ki pangal aduna aikoi punsi ase ngak sinbiri. Aikoi punsi thambiri. Aikoi gi ithau tauba mathau tai ichilinawsing aikoi gi ithau di karino to pursue knowledge masigi knowledge asi tanba aikoi gi ithau ni aduga aikoi gi thajaba Jesus Christ da phangkhraba thajaba ase to cultivate aikoi hena chaukhatnaba mapung phananga aikoi hotnaba mathau tai and to live in godliness ishor khangba punsi hingba mathau yamna tai masi aikoi gi ithau ni ichilinawsing aikoi gi ithau tauba matamda ishorna magi mathau tauba matamda madugi result adu aikoi gi damakta yamna phajaba result uba phangani. We can find the divine power of God if we seek prayerfully. Ishor gi pangal ase karmai na aikoi phangani ahan bada aikoi na parthana da kanna thiba parthana da kanna haijaba matamda phangani if we seek humbly yamna nolukna Ishor gi maphamda aikoi thiba matamda phangani if we seek diligently leptana punsi chupa aikoi smaina hotnaraga thiba matamda Ishor gi pangal ado aikoi phangmangamgani aikoi khuding makki mathakta Ishorna thaujan bibo oisinu mahakki pangal adusu phanghan bibo oisinu yamna pangal laina Christian amagi punsi thajaba amagi punsi phajaba punsi aduda mapung phaba punsi adu aikoi loinamak oiba ngamnanaba Ishorna pangal pina bibo oisinu aikoi bu mahakna khuding makta loina bibo su oisinu haibasi mayamda thamjaningba wafam aduni Ishorna aikoi khuding makki mathakta hena bor pina bibo oisinu patana tausi wang thoi sing thoi raba sargada laiba aikoi gi ipa Ishor hakpu yam thagatli ngasi na hakki wahai asina aikoi bu amu hanna pukning thaugat pire thaja khraba aikoi khuding makki punsi da Ishor na hakki pangal ase pinabi haibase ngasi aikoi hena amu mayek seng na khangle pai Ishor kari gumba aikoi na masi khangdaduna yamna sonna thawai gi punsi da aikoi leiramba tarabasu ngakpiyu nahak na aikoi bu amu hanna sokpiduna aikoi bu pangal happiduna mapung phaba punsi mahayan punsi aduga yamna Ishor na haki aningba mapung phana hingba ngamba punsi oihanbiduna pai Ishor na haki matik mangal gi damakta hingba punsi oihanbiu haibase na sai khoi ke prathana ni ngasi ichilinau sing marup mapang sing aikoi tongan na leirabasu ngasi phauban haki pangal na aikoi bu ngak senbiri tattana aikoi bu ngak senbiu loina biu chana thaknaba darkar bu khuding mak pina biu sentum gi awa pina biu aduga anaba leiba khuding mak su Jesus Christ gi pangal aduna anaba khuding mak su phahan biu thamoi kai khraba khuding mak su nahak na makoi gi thamoi da awatpa mention biduna kai khraba thamoi du amu hanna nahakna semgat piduna harau nungaiba Ishor na ki nafamda ingthana leiba ngamba punsi oihanbiu haiduna tolaba na sai hakna khuding maksigi damakta thagat sabagaloinana kanbiba mapu Prabhu Jesus Christ gi mingda nijabani amen. Thank you Ishorna borpina bibo ishnu.